ahan badem na maru ibab det amak paun kholdagi lokhachage combined force na Kuki Militant singna seasonal ba khuchu khulai kaya phagat khre Kuki area da su Kuki khulai pai basina bom amasung nongmai kapsilaktuna landara khre lamdam asita hojik thoklibi irang asina mari leinen security force na leptana satharak pathi buhum bagi thabuk khulai pai basina losinduna thamlamba khulai kaya phagat paleptri sathari bu khongthang adugi saruk am oina ngasi angan bada CRPF ki tongan bi unit sing Assam Rifles amasung state force ki apun bakang puna Kangpokpi district New Kaichen Manmi police station ki manungsan by Hanjong village ki area da pak sama operation sa takre haiba operation adu da Kuki lal huluk ama gemi hum amadi masing yam da kuchu kulai kaya ga konana pagat pa ngam kre hairi kuchu kulai ga konana paro mi hum ki maming matha hojik phawbu ki oina security force ki mai ke digi khangalak pa leitri ngarang ahing nongyai matung dagi sa thaki ba search operation adu da pagat laba kuchu kulai sing adudi AK series ki nongmai ani single variant ama A1 Azul rifle ama ka payari AK amadi A1 rifles ki marupuna samri kun ga manga combat dress sound tongan ba makhali kusu kulai kaya pagat pangam khre Pawasina makatan hai sa thariba operation adu da security force ki kangbu adu na phagat trabami hum amadi kulai sing adu pitho kadabani hai duna mai ke adom gi maira pai sing security force ki mai ke da nung thomjin duna khongjing sangsil lakre hairi masing yam labu nupi sing na fa ki banung mai pitho kadabani hai duna sangsil lakiba khongjing adu na maram oiraga sawra mai ke ni ki marak tamuk na bagi thodok thokre hairi muk na bagi thodok adu laksina ba hona bada security force ki kangbu na tear gas silencing ba kaya kap khre thodok adu da nupi amani sok apan nang khre hairi adum oina ma hojik phawbagi oina sabsa ba paw phangdre sok labasing adu kana no haiba hojik phawbagi khangba gamdri nakal amorom da thajaba ya ba paw gi likul amagi matung ina de sathariba operation adu da Kuki kulai pai bala hulup amagi lanmi ahum security force ta phagat pangam ki hairi adu ba hojik phawbagi oina security force ki mai ke dige sabsa ba paw gi likun pitok tabana khangba gamdri panbe ai ngarang ayu angan bada jiri bam amsung Tamenglong district ki ani tainari ba Paitol village tagi jiri bam gi lengang pokpi amadi gola thalgi mapam kaya da Kuki Militant sing na bom amati nong mai kapsilak tuna landara kibani hai maduda security force ki kangbu su handuna mai kai anida akan mong da khuthok na kibani thodok adu security force ki gari kaya Kuki Militant sing na kablak pa bom amadi nong mai maru na panduna akai atoi thok ki basu laikhrabani thodok adu thokra matung kunthra ga mapan suba Assam Rifles amadi security force ki apun bakangbu na Paiton village ki akoi ba mafam sing da sathaki operation da Kuki kulai pai bani amasung hairiba attack adu chena bani haiba mioi ani amasung masing yam laba kulai sing ga phagat ki bani phagat ki ba kulai sing adu Tawsem police station da sinna ki ba laikhrabani thodok adu thokra matung ngarang numdang pung mapalum tarak pa doi da Imphal West district ki manung sanna leiriba lamsang police station da kon ba Kuki area da su Kuki kulai pai basing na bom amasung nongmai kapsilak tuna landara ki bagi thodok su laikhrabani aduga mathengi update asina Kuki Nupi Jiribam Tamenglong gi secretary Saijathang Khongsai gi yum sakhang daba sing na mai tharamle Kuki Nupi Jiribam Tamenglong gi secretary Saijathang Khongsai yum ngasi no ngalamdai da sakhang daba sing na mai thaduna amang ata thokalam le hairi Manipur thokliba lan asida chaitheng phangdana santi oine leilaki ba Jiribam district ta hokiba jun thada Kuki Militant sing na mioi ama tamthina hat kibagi thodok tegi yum mai thaba nong mai kapagi thodok thok tuna anoba lanbung ama oirakibani ngasi no ngalamdai pung ani kimnen kuntra ga manga rom tarak pa adwai da Paiton khulda leiba Kuki Nupi Jiribam Tamenglong gi secretary Saijathang Khongsai gi yum masakhang daba sing na mai thadok lamle haiba khanglak pani hairi masigi matang da secretary Saijathang Khongsai na thadorak pa pawgi video amagi matung ina mahaki yum mai tharam bagi thodok asing aranga tharak anirak sure hairi yum adu da leiba gari yauna poche kaya mai na sakre asumna ikoi masen nungsina dana kayam kuina leikigani Manipur gi miam maru ina Jiribam gi miam na ikoi punna nungsina na raiminna bana pharoidra haina supong doragli yum asi kanana kari gi damak mai tharam pano haibagi sabsaba hojik phawgi oina khangba ngamdri aduga mathengi update asna Congress na Manipuri maseta na thugaina ba hotna bani Susindro Congress ki mihut oina karak libe MP sing asiga suda leiriba Myanmaris Kuki Singapore na Manipur bu masjetan thugaina ba hotna bani amadi opposition leader Rahul Gandhi ki khongchat asi Manipur santi thugai ba lakpani haina CAF and PD minister laisang dem Susindro na phongdokre wafam asing asi khurai de leiba mahaki yum da pangthok pawgi mipam amada phongdoki bani mahakna makhata aduna MP gi election matam da sem ki ba Congress ki manifesto asi Manipuri thugaina ba sem ki ba manifesto Congress ki manifesto asi Manipuri thugaina ba sem kiba manifesto ni haiki ba du sumle ITLF na thador pa cherol amagi aroi ba paragraph ta manifesto da yauki bo hising adu thabuk to onthok pagi matam oire haina yauri ba asina sumle haina takpani hairuduna Manipur da thoki ba lan asidi Congress party na sana ba lilani haiki hojik miyam na prime minister na wangang de hairi ba CPM na wangang laga irang asi loisen gani hairi ba de mi kudima wangang la si haiki BJP lengang na hojik miyam gi damak ta tawba ya ba thabuk adu mak tawgi gani miyam na pamli ba NRC san hanna ba kan hotnari loina na su asi Manipuri government gi oina de extend tawkhidre haina lauthokre aduma pu center na lauthok taba haibadu center gi
प्रोसेस करी लेरिबनो हाइबदु खंगदे अदुबु मसी पुमनमक्सी कांग्रेस का सुदा साइन तौनखिबा हाइबदे हौदोरकपदा साइन तौनखिबा म्यांमार नेशनलिस्ट सिंग अदुगी कंगबुना थ्रेट तौबदगी अखोइना पाउ फाउनबा ngamdabani हाइबु वाफम सुफंगदुखी